ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯈꯪꯗꯦ ꯑꯗꯨꯗꯤ कहा हाय चे हाय तुम मुंबई पोम है हाय 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 सी हाय हाय नेट चप्पे इता नेट चप्पे खंगे काय चलिनो वॉकिंग ꯁꯨꯝ ꯆꯠꯂꯤꯅꯦ ꯑꯁꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤꯅꯦ ꯍꯥꯏ ꯀꯥꯏ ꯆꯠꯂꯤꯅꯣ ꯍꯥꯏ ꯍꯥꯏ ꯏꯌꯥꯝꯕ ꯀꯩ ꯔꯦꯡꯅꯣ ꯏꯌꯥꯝꯕꯁꯦ ꯁꯨꯝ ꯏꯆꯝ ꯆꯝꯕ ꯔꯦꯡꯅꯤꯗ ꯀꯩꯝꯇ ꯀꯩꯅꯣ ꯃꯌꯥꯝ ꯆꯥꯎꯗ꯭ꯔꯦ ꯀꯥꯏ ꯆꯠꯂꯤꯅꯣ ꯋꯥꯛꯀꯤꯡ ꯆꯠꯂꯤꯅꯦ ꯑꯣꯏ ꯍꯥꯏ ꯑꯣ ꯍꯥꯏ ꯁꯣꯅꯤꯌꯥ ꯌꯨꯝꯅꯥꯝ ꯑꯩꯗꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯀꯦꯝꯄꯁꯁꯦ ꯌꯦꯡꯁꯤꯁꯦ ꯃꯌꯥꯝ ꯀꯦꯝꯄꯁ ꯌꯥꯝ ꯆꯥꯎꯋꯦ ꯁꯤꯅ ꯑꯁꯣꯝ ꯅꯥꯀꯟꯁꯤꯅ ꯁꯣꯞꯄꯤꯡ ꯀꯝꯄ꯭ꯂꯦꯛꯁꯁꯤꯅ ꯂꯝꯄꯥꯛ ꯂꯩꯔꯦ ꯁ꯭ꯋꯥꯏꯁꯤꯡꯁꯤꯗꯤ ꯀ꯭ꯋꯥꯇꯔ ꯉꯥꯛꯇꯅꯦ ꯑꯩꯁꯨ ꯂꯩꯒꯦ ꯀꯥꯏꯗ ꯑꯁ ꯇꯜꯂꯦꯍꯦ ꯁ꯭ꯋꯥꯏ ꯂꯩꯒꯦ ꯃꯥꯅꯤꯅꯦ ꯑꯦ ꯃꯉꯥꯟ ꯃꯉꯥꯟ ꯁꯥꯏ ꯈꯥꯡꯕ ꯉꯝꯗꯦ ꯌꯣꯔ ꯂꯥꯏꯐ ꯇꯔꯣ ꯍꯥꯏꯁꯤꯗꯤ ꯃꯥꯟꯅꯩ ꯑꯗꯣ ꯏꯇꯥ ꯃꯤꯅ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯑꯗꯣ ꯏꯇꯥꯅꯤꯌꯥ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯛꯑꯁꯨ ꯊꯤꯅ ꯉꯥꯡꯂꯨꯅꯨ ꯋꯥꯍꯩꯅ ꯐꯖꯕ ꯉꯣꯟꯗ ꯁꯤꯊꯔꯒ ꯆꯩꯌꯨ ꯏꯇꯥ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤꯕꯣ ꯇꯨꯗꯦ ꯏꯁ ꯁꯣ ꯍꯣꯠ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯏ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯦ ꯅꯦꯠ ꯌꯥꯝ ꯆꯞꯄꯦ ꯑꯗꯨꯏꯅꯦ ꯍꯨꯃꯥꯡꯁꯨ ꯌꯦꯡꯉꯨ ꯌꯥꯝ ꯁꯥꯏ ꯁꯤꯗꯗꯤ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯉꯍꯥꯟꯋꯥꯏ ꯇꯝꯃꯤꯟꯅꯔꯛꯄꯗꯨꯔꯣ ꯈꯪꯗ꯭ꯔꯦ ꯃꯝꯗ꯭ꯔꯤꯕꯣ ꯑꯗꯥꯏꯗ ꯃꯝꯗ꯭ꯔꯤ ꯈꯤꯇꯪ ꯈꯤꯇꯪ ꯃꯝꯁꯤꯟꯕ ꯍꯧꯔꯛꯑꯦ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯊꯣꯡꯗ꯭ꯔꯤ ꯋꯥꯠꯂꯤꯗ ꯖꯦꯅꯤꯐꯔ ꯍꯤꯡꯆꯥꯕꯤ ꯑꯩ ꯖꯦꯅꯤꯐꯔ ꯅꯠꯇꯦ ꯖꯦꯅꯤꯐꯔ ꯃꯅꯥꯎ ꯅꯨꯄꯤ ꯑꯦ ꯊꯣꯏꯕꯤꯁꯅꯥ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯝꯃꯤꯟꯅꯔꯛꯄꯗꯣ ꯅꯠꯇ꯭ꯔꯣ ꯑꯕꯨꯡꯉꯣꯗꯤ ꯑꯕꯨꯡꯉꯣ ꯑꯥꯗ ꯁꯤꯗ ꯃꯣꯏ ꯁꯤꯗ ꯂꯩꯔꯤ ꯑꯥꯗ ꯂꯩꯔꯤꯁꯦ ꯀꯩ ꯀꯣꯏ ꯀꯥꯎꯏꯅꯤꯅꯦ ꯍꯥꯏꯕ ꯃꯥꯅꯦ ꯍꯥꯏꯕ ꯅꯪꯕꯨ ꯍꯥ ꯀꯃꯦꯟꯁꯦ ꯑꯃꯨꯛ ꯄꯨꯂꯞ ꯄꯨꯂꯞ ꯃꯥꯡꯉꯦ ꯅꯦꯠ ꯆꯠꯄꯩꯔꯥ ꯈꯪꯗꯦꯕꯣ ꯇꯛꯂꯥ ꯇꯛꯂꯥ ꯇꯥꯔꯣꯏꯍꯦ ꯑꯩꯈꯣꯏꯗꯁꯨ ꯑꯩꯈꯣꯏ ꯗꯥꯁꯨ ꯑꯥꯔꯃꯤꯅꯤ ꯍꯥꯏꯌꯦ ꯑꯣ ꯀꯩ ꯂꯝꯗꯅꯣ ꯂꯩꯔꯤꯁꯦ ꯀꯩꯅꯣ ꯗꯦꯜꯂꯤꯗ ꯆꯦ ꯐꯖꯅ ꯃꯦꯀꯞ
ꯑꯝꯇꯛꯀꯤ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯀꯩ ꯍꯥꯏꯅꯣ ꯅꯦꯠꯁꯦ ꯌꯥꯝ ꯆꯞꯄꯦ ꯇꯧꯔꯤꯁꯦ ꯏꯁꯥꯅ ꯏꯁꯥꯒꯤ ꯅꯦꯠꯁꯦ ꯌꯥꯝ ꯆꯞꯃꯟꯗꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯨꯏꯔꯦ ꯎꯗꯕ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯃꯝꯗ꯭ꯔꯤ ꯃꯥꯜꯂꯦ ꯃꯝꯗ꯭ꯔꯤꯌꯦ ꯅꯨꯡꯉꯥꯏꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯌꯨꯀꯣ ꯏꯆꯦ ꯍꯣꯏ ꯑꯩꯁꯨ ꯗꯦꯜꯂꯤ ꯂꯩꯌꯦ ꯏꯆꯦ ꯑꯣ ꯁ꯭ꯇꯦ ꯁꯦꯐ ꯌꯥꯝ ꯁꯦꯡꯗꯦ ꯑꯗꯨꯅꯦ ꯅꯦꯠ ꯌꯥꯝ ꯆꯞꯄꯦ ꯇꯧꯕꯗꯣ ꯀꯩꯅꯣꯝ ꯍꯥꯏ ꯂꯥꯏꯐ ꯇꯧꯕꯗꯣ ꯐꯖꯅ ꯐꯝꯂꯒ ꯇꯧꯔꯛꯑꯣ ꯅꯦꯠꯇꯣ ꯐꯪꯗꯤꯌꯦ ꯐꯝꯃꯗꯤ ꯑꯗꯨꯏꯅꯦ ꯆꯦ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯒꯦ ꯋꯥꯛꯀꯤꯡ ꯆꯠꯅ ꯇꯧꯕꯅꯤꯗ ꯂꯥꯏꯐꯁꯦ ꯕ꯭ꯂꯔ ꯆꯠꯄꯗꯣ ꯆꯠꯂꯦꯕ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯍꯥꯏꯁꯤꯗꯤ ꯇꯧꯔꯛꯀꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯕꯛ ꯐꯩ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯠꯄ ꯐꯪꯂꯤꯗꯣ ꯀꯩ ꯂꯝꯗ ꯂꯩꯔꯤꯅꯣ ꯗꯦꯜꯂꯤꯗ ꯂꯩꯌꯦ ꯊꯝꯂꯒꯦ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯂꯩꯔꯝꯈꯣ ꯍꯥꯏꯁꯤꯗꯤ ꯍꯣꯏ ꯅꯦꯠ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯇꯦ ꯁꯤꯖꯤꯔꯣ मैं अमीर हूँ मेरे पास बहुत पैसा है मासे याम उतने याद अभी जाते हैं ꯇꯥꯃꯣꯁꯦ ꯀꯩ ꯔꯦꯖꯤꯃꯦꯟꯅꯣ 224ꯅꯦ ꯑꯩꯗꯤ ꯐꯪꯗ꯭ꯔꯦ ꯃꯄꯥꯟꯗ ꯅꯨꯄꯥ ꯂꯩꯕꯅꯤꯅ ꯑꯍꯜ ꯑꯅꯤ ꯂꯩꯕ ꯅꯨꯄꯥ ꯃꯄꯥꯟꯗ ꯅꯨꯄꯥ ꯂꯩꯕꯅꯤ ꯑꯍꯜ ꯑꯅꯤ ꯂꯩꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯣꯏꯅ ꯂꯩꯕ ꯎꯔꯒ ꯀꯜꯂꯛꯆꯩ ꯍꯥꯏ ꯌꯨꯅꯤꯠꯀꯤ ꯔꯦꯖꯤꯃꯦꯟ ꯍꯥꯏꯗꯣꯛꯄꯒꯤ ꯁꯥꯎꯔꯦ ꯍꯣꯏꯑꯕ क्या हुआ ꯇꯨ ꯉꯔꯥꯡꯒꯤ ꯑꯉꯥꯡ ꯅꯨꯡꯁꯤꯕꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏꯁꯨ ꯀꯣꯔꯦꯟꯇꯥꯏꯟ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯕꯨꯂꯦꯠꯀ ꯊꯧꯙꯒꯩꯁꯦ ꯏꯟꯖꯥꯡꯒ ꯂꯩꯕꯗꯣ ꯆꯠꯊꯒꯤꯁꯦ ꯑꯗꯨꯒ ꯍꯤꯠꯇ ꯆꯨꯞ ꯍꯨꯃꯥꯡꯁꯦ ꯍꯨꯃꯥꯡ ꯑꯣꯔꯣ ꯑꯣꯔꯣ ꯊꯣꯛꯑꯦ ꯁꯤꯗꯩꯅꯦ
ꯉꯁꯥꯏ ꯀꯣꯊꯣꯛ ꯀꯣꯊꯤꯟꯁꯦ ꯁꯥꯟꯅꯩꯅꯤꯅꯦ ꯂꯣꯏꯁꯤꯜꯂꯒꯦ ꯅꯦꯠꯁꯦ ꯌꯥꯝ ꯆꯞꯄꯦ ꯑꯦꯟꯖꯣꯏ ꯌꯣꯔ ꯋꯥꯛ ꯑꯩꯈꯣꯏꯁꯨ ꯚꯤꯗꯤꯑꯣ ꯌꯥꯎꯗꯕꯤ ꯃꯨꯛꯕꯥꯡ ꯇꯧꯅꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯕꯨꯡꯉꯣꯗꯤ ꯃꯄꯥꯅꯗ ꯂꯩꯕꯗꯨ ꯐꯖ ꯐꯖꯅ ꯂꯩꯌꯨꯀꯣ ꯏꯆꯥꯁꯤꯡ ꯊꯦꯡꯀ꯭ꯌꯨ ꯍꯣꯏ ꯍꯥꯏ ꯍꯥꯏ ꯅꯣꯏꯗꯣ ꯖꯥꯟꯁꯤ ꯍꯥꯏꯗꯥꯏꯅꯦ ꯌꯨꯄꯤꯗ ꯍꯥꯏ ꯏꯆꯦ ꯅꯨꯃꯤꯠ ꯇꯥꯔꯕꯣ ꯑꯗ ꯇꯥꯔꯦ ꯈꯔ ꯈꯔ ꯇꯥꯔꯛꯑꯦ ꯑꯗꯨ ꯈꯔ ꯈꯔ ꯃꯝꯁꯤꯟꯕ ꯍꯧꯔꯛꯑꯦ ꯁꯥꯏꯑꯦ ꯍꯥꯏ ꯃꯌꯥꯝ ꯅꯣꯏ ꯑꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯕꯦꯠ ꯀꯃꯦꯟꯁꯀꯤ ꯀꯩꯝꯇ ꯈꯟꯗꯦꯗ ꯑꯩ ꯕꯦꯠꯁ ꯀꯃꯦꯟ ꯁꯨꯝ ꯌꯥꯝ ꯕꯤꯠ ꯇꯧꯕꯒꯤ ꯁꯨꯝ ꯑꯟꯁꯔ ꯄꯤꯕꯤꯕꯩ ꯋꯥꯅꯤ ꯍꯨꯃꯥꯡ ꯈꯨꯁꯧꯁꯦ ꯔꯦꯁꯃꯥ ꯍꯥ ꯈꯪꯗꯦꯅꯦ ꯅꯨꯡꯉꯥꯏꯔ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯏꯅꯝꯃ ꯅꯨꯡꯁꯤꯕꯤ ꯑꯩꯅ ꯀꯧꯕꯁꯦ ꯈꯨꯝꯃꯛꯎꯀꯣ ꯍꯥꯎ ꯑꯦꯜ ꯑꯕꯦꯝꯃ ꯊꯥꯡꯃꯩꯕꯟ ꯃꯩꯁꯅꯥꯝ ꯂꯩꯀꯥꯏ ꯍꯥꯏ ꯆꯦꯁꯦ ꯑꯦ ꯀꯩꯅꯣ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯂꯥꯏꯞꯁꯦ ꯀꯌꯥ ꯊꯥꯗꯕꯅꯤꯅ ꯍꯩꯇꯦꯅꯦ ꯆꯦꯁꯦ ꯀꯩꯅꯣ ꯆꯍꯤ ꯀꯌꯥꯗ ꯌꯨꯝ ꯄꯥꯟꯒꯦ ꯑꯁ ꯑꯗꯨꯒꯤ ꯋꯥꯍꯪꯗꯨꯒꯤ ꯑꯟꯁꯔꯁꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯦꯗ ꯄꯪꯍꯪꯗ ꯍꯪꯃꯟꯗꯅ ꯑꯩꯅ ꯍꯥꯏ ꯃꯌꯥꯝ ꯊꯥꯖꯕꯤꯗꯦ ꯃꯌꯥꯝꯅ ꯑꯆꯨꯝꯕꯅꯦꯅ ꯈꯟꯕꯗꯣ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯑꯗꯨꯝ ꯌꯦꯡꯗꯣꯏꯅꯤ ꯑꯩꯗꯤ ꯍꯥꯏ ꯃꯆꯦ ꯍꯥꯏ ꯍꯥꯏ ꯄꯥꯔꯤ ꯍꯥꯏ ꯕꯕꯨ ꯃꯆꯦ ꯌꯥꯝ ꯐꯖꯩꯌꯦ ꯁꯤ ꯑꯉꯥꯡꯁꯤ ꯈꯨꯐꯖꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤ ꯑꯉꯥꯡ ꯁꯥꯏꯀꯜ ꯊꯧꯏ ꯑꯉꯥꯡꯁꯦ ꯑꯁ ꯃꯁꯛ ꯈꯨꯅꯨꯡꯁꯤ ꯑꯃꯅꯦ ꯆꯦ ꯄ꯭ꯂꯤꯁ ꯑꯝꯇ ꯍꯥꯏꯕꯤꯌꯣꯕ ꯍꯥꯏꯁꯤꯅꯤ ꯕꯦꯠ ꯀꯃꯦꯟꯒꯤ ꯐꯨꯜ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯣ ꯍꯥꯏꯁꯤꯗꯤ ꯑꯁ ꯕꯦꯠ ꯀꯃꯦꯟꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦꯅ ꯈꯜꯂꯦꯗ ꯑꯩ आपके बच्चे हैं ना हाँ ꯅꯨꯡꯉꯥꯏꯔꯣ ꯅꯨꯡꯉꯥꯏꯔꯣ ꯅꯪ ꯑꯗꯥꯏꯗ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯌꯦ क्या से हाँ हाँ 224 के नया आए हूँ मैं चे चाक चारबो ꯐ꯭ꯔꯦꯟ ꯋꯥꯛꯀꯤꯡ ꯊꯣꯛꯏꯔꯣ ꯋꯥꯛꯀꯤꯡ ꯊꯣꯛꯂꯛꯄꯅꯦ ꯑꯗꯨ ꯅꯦꯠꯇꯣ ꯆꯠꯂꯗꯤ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗ ꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯤꯔꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯈꯪꯗꯦ ꯀꯔꯤ ꯂꯝꯗꯅꯣ ꯆꯦ ꯑꯗꯨꯝ ꯂꯩꯗꯣꯏꯔꯣ ꯗꯦꯜꯂꯤꯗ ꯂꯩꯗꯣꯏꯅꯦ ꯈꯔ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯂꯩꯒꯅꯤ ꯁꯤꯗ
चार कदम बस चार कदम सोफिया नोंमाइथेम हाजे अखोई कइनोनिने इपामगी सागैने वापोक्पीदैने वापोक्पी ममांग लैकाई ꯆꯦ ꯑꯗꯨꯝ ꯂꯩꯗꯣꯏꯔꯣ ꯗꯦꯜꯂꯤꯗ ꯂꯩꯗꯣꯏꯅꯦ ꯃꯇꯝ ꯈꯔꯗꯤ ꯆꯦꯁꯦ ꯊꯧꯕꯥꯜ ꯀꯥꯏ ꯖꯒꯥꯗꯩꯅꯣ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯩꯅꯦ ꯕꯤꯗ꯭ꯌꯥꯟꯗ ꯑꯊꯣꯛꯄꯝ ꯍꯥꯏ ꯋꯥꯎ ꯍꯥꯏꯁꯤꯅꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯡ ꯃꯆꯥꯁꯤꯡꯁꯤꯅ ꯃꯔꯣꯟ ꯑꯃ ꯂꯥꯡꯕꯅꯦ ꯉꯁꯥꯏ ꯕꯥꯔꯗꯦꯒꯤ ꯀ꯭ꯌꯨꯑꯦ ꯇꯧꯕꯒꯤ ꯄꯥꯎꯈꯨꯝꯁꯤꯡꯗꯣ ꯇꯥꯕꯗ ꯅꯣꯛꯄꯗ ꯁꯤꯔꯦ ꯍꯥꯏꯁꯤꯅꯦ ꯁꯨꯝ ꯃꯌꯥꯝ ꯅꯣꯛꯅꯕꯅꯦꯅ ꯁꯨꯝ ꯁꯦꯝꯃꯤꯖꯥꯠꯅꯤꯗ ꯀꯥꯏꯗ ꯇꯝꯃꯛꯀꯦ ꯎꯈ꯭ꯔꯦꯕ ꯑꯩꯗꯣ ꯀꯩꯅꯣ 10ꯗꯤ ꯀꯩꯅꯣꯗ ꯇꯧꯔꯛꯑꯦ ꯏꯖꯤꯞꯇ ꯏꯕ꯭ꯔꯥꯍꯤꯝ ꯐ꯭ꯂꯥꯋꯔ ꯁ꯭ꯀꯨꯜꯗ ꯑꯗꯨꯒ 12ꯅ ꯀꯩꯅꯣ ꯁꯣꯃꯦꯟꯗ꯭ꯔꯣꯁꯅꯥ ꯀꯥꯏꯗ ꯊꯦꯡꯅꯔꯛꯄ ꯃꯥꯜꯂꯦ ꯊꯧꯕꯥꯜ ꯀꯣꯂꯦꯖꯇ ꯃꯥꯟꯕ꯭ꯔꯥ ꯏꯖꯤꯞꯇ ꯃꯥꯟꯕ꯭ꯔꯥ ꯑꯗꯒꯤ ꯆꯥꯛ ꯆꯥꯔꯕꯣ ꯁꯤꯃꯥ ꯃꯣꯏꯔꯥꯡꯊꯦꯝ ꯆꯥꯛꯇꯣ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯛꯁꯦ ꯈꯔ ꯊꯦꯡꯉꯦ ꯑꯩꯈꯣꯏꯗꯣ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗ ꯉꯥꯏꯔꯤ ꯅꯪ ꯁꯥꯏꯗꯤ ꯃꯥ ꯀꯩꯅꯣ ꯇꯧꯔꯤ ꯀꯟꯅ ꯋꯥꯛ ꯇꯧꯔꯤꯁꯤꯗ ꯋꯥꯛꯀꯤꯡ ꯆꯠꯂꯤ ꯋꯥꯏꯈꯣꯝꯂꯣ ꯆꯦꯁꯦ ꯋꯥꯏꯈꯣꯝꯗꯣ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯒꯤ ꯁꯥꯒꯩꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯄꯥꯝꯗꯣ ꯑꯩ ꯄꯣꯛꯄ ꯏꯃꯥꯗꯨꯒꯤ ꯃꯄꯥꯝꯗꯣ ꯋꯥꯏꯈꯣꯝꯅꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯌꯦ ꯆꯥꯛꯇꯣ ꯈꯤꯇꯪ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯗꯣꯏꯁꯨ ꯃꯥꯟꯗꯦ ꯀꯩꯅꯣꯝ ꯆꯥꯔꯒ ꯇꯣꯛꯑꯁꯦ ꯀꯩꯅꯣ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯆꯦꯒꯤ ꯈꯣꯟꯖꯦꯜ ꯌꯥꯝ ꯐꯖꯩ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯁꯤꯗꯤ ꯏꯁꯩꯗꯣ ꯁꯛꯄ ꯅꯨꯡꯉꯥꯏꯔꯔꯣꯏ ꯃꯤ ꯍꯥꯏꯗꯤ ꯑꯩ ꯂꯩꯁꯦ ꯀꯩꯅꯣꯗꯅꯦꯕ ꯀꯥꯗꯩ ꯃꯄꯥꯟ ꯊꯣꯛꯂꯛꯑꯦꯕ ꯑꯩꯗꯣ ꯀꯩꯅꯣ ꯋꯥꯛꯀꯤꯡ ꯆꯠꯄꯒꯤ ꯁꯨꯝ ꯂꯝꯕꯤꯗ ꯂꯩꯔꯦꯕ ꯂꯝꯕꯤ ꯍꯥꯏꯗꯤ ꯁꯤ ꯑꯩꯈꯣꯏ ꯁꯤ ꯀꯦꯝꯄꯁꯇꯤ ꯃꯅꯨꯡꯅꯦ ꯑꯗꯨ ꯑꯣꯏꯁꯨ ꯃꯅꯨꯡꯗ ꯂꯩꯔꯦ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯑꯦ ꯍꯣꯔꯦꯟ ꯁꯥꯏꯒ ꯄꯨꯜꯂꯞ ꯂꯥꯏꯐꯇ ꯁꯤ ꯂꯩꯔꯦ ꯇꯨꯃ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯆꯥꯛ ꯇꯣꯛꯂꯒ ꯆꯦꯒꯤ ꯑꯦꯀꯥꯎꯟ ꯂꯧꯊꯣꯛꯄꯤꯌꯣ ꯍꯥꯏꯔꯣ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯕꯣ ꯇꯥꯗ ꯉꯥꯏꯔꯤ ꯅꯨꯃꯤꯠ ꯇꯥꯕꯗ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯁꯥꯏꯁꯨ ꯂꯩꯔꯦ ꯍꯥꯏ ꯇꯧꯔꯣ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝꯒꯤ ꯁꯨꯝ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅꯕꯅꯦꯅ ꯁꯨꯝ ꯇꯧꯕꯅꯤꯗ ꯁꯣꯏꯈꯤꯕꯅꯦ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯑꯦꯀꯥꯎꯟ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯕꯣ ꯇꯥꯔꯛꯑꯦ ꯅꯨꯃꯤꯠ ꯇꯥꯔꯦ ꯍꯣꯔꯦꯟ ꯁꯥꯏꯒ ꯄꯨꯜꯂꯒ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯆꯥꯛ ꯇꯣꯛꯂꯒ ꯑꯔꯦ ꯌꯥꯔꯦ ꯂꯥꯏꯠꯁꯦ ꯃꯌꯥꯝ ꯊꯥꯟꯖꯜꯂꯛꯑꯦ ꯆꯦ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏꯁꯤꯗꯤ ꯌꯦꯁ ꯊꯥꯒꯠꯂꯛꯀꯦ ꯃꯌꯦꯛ ꯁꯦꯡꯉꯦ ꯇꯦꯡ ꯇꯦꯡ ꯏꯇꯩꯃ ꯍꯥꯎ
ꯑꯅꯥꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯁꯛꯁꯦ ꯉꯁꯥꯏꯗꯤ ꯑꯩꯗꯣ ꯈꯨꯠ ꯁꯤꯗꯗꯅꯀꯣ ꯐꯝꯕꯜ ꯅꯥꯍꯦꯔ ꯂꯩꯔꯝꯕꯅꯦ ꯏꯅꯥꯎ ꯑꯅꯤꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯈꯣꯏꯒꯁꯦ ꯀꯥꯎꯈ꯭ꯔꯃꯦ ꯊꯣꯏꯕ ꯀꯥꯎꯗꯤꯌꯦ ꯊꯣꯏꯕ ꯃꯤ ꯋꯥꯛꯀꯤꯡ ꯆꯠꯅꯔꯤꯁꯤꯡꯁꯦ ꯌꯦꯡꯉꯣꯅꯦ ꯋꯥꯛꯀꯤꯡ ꯊꯣꯛꯅꯔꯛꯏꯁꯦ ꯀꯥꯎꯗꯤꯌꯦ ꯀꯥꯎꯗꯦ ꯀꯥꯎꯗꯦ ꯕꯦꯔꯤ ꯕ꯭ꯌꯨꯇꯤꯐꯨꯜ ꯊꯦꯡꯀ꯭ꯌꯨ ꯕꯦꯔꯤ ꯃꯆ ꯆꯥꯛ ꯆꯥꯔꯕꯣ ꯏꯇꯩꯃ ꯔꯕꯤꯆꯟꯗ꯭ꯔ ꯆꯤꯔꯣꯝ ꯆꯥꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏ ꯆꯥꯛꯇꯣ ꯊꯣꯡꯗ꯭ꯔꯤꯌꯦ ꯑꯩꯒꯤ ꯂꯤꯡ ꯊꯥꯒꯠꯄꯤꯌꯣ ꯑꯣ 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 ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯀꯩꯅꯣ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯕ꯭ꯔꯣ ꯊꯥꯒꯠꯀꯦ ꯊꯥꯒꯠꯀꯦ ꯍꯥꯡꯉꯦ ꯍꯦꯟꯕꯤ ꯊꯣꯉꯥꯝ ꯀꯩ ꯍꯥꯏꯅ ꯍꯥꯡꯒꯦ ꯁꯤ ꯃꯤꯡꯁꯤꯗ ꯑꯗꯨꯝ ꯍꯥꯡꯕ꯭ꯔꯣ ꯏꯇꯩꯃ ꯅꯪ ꯍꯪꯕ ꯀꯣꯏꯁꯟꯒꯤ ꯑꯟꯁꯔ ꯄꯤꯔꯛꯇꯦ ꯀꯩ ꯀꯣꯏꯁꯟ ꯍꯪꯈꯤꯒꯦ ꯑꯩ ꯎꯍꯧꯗ꯭ꯔꯦꯅꯦ ꯊꯣꯏꯕ ꯏꯇꯩꯃ ꯍꯥꯎ ꯑꯩꯈꯣꯏꯒꯁꯦ ꯀꯥꯎꯈ꯭ꯔꯃꯦ ꯍꯥꯏꯔꯦ ꯀꯩ ꯀꯣꯏꯁꯟ ꯍꯪꯈꯤꯒꯦ ꯑꯩ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯆꯦꯒꯤ ꯑꯦꯀꯥꯎꯟ ꯆꯦꯒꯤ ꯑꯦꯀꯥꯎꯟ ꯂꯧꯊꯣꯛꯄꯤꯌꯣ ꯁꯣꯏꯈꯤꯕꯅꯦ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯍꯥꯏꯕꯤꯔꯝꯃꯣ ꯍꯦꯟꯕꯤ ꯊꯣꯉꯥꯝ ꯍꯥꯏꯁꯦ ꯃꯥꯒꯤ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯡꯕ꯭ꯔꯣ ꯍꯦꯟꯕꯤ ꯑꯥꯏ ꯑꯦꯝ ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯕꯗ ꯅꯣꯏ ꯅꯄꯥꯗꯨꯁꯨ ꯑꯩꯒ ꯄꯣꯛꯃꯤꯟꯅꯩꯌꯦꯅ ꯑꯃ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨ ꯌꯦꯡꯂꯒ ꯅꯣꯛꯄꯗ ꯑꯩ ꯄꯨꯛꯂꯤ ꯄꯥꯏꯒꯩ ꯅꯣꯛꯏ ꯍꯥꯏꯁꯤꯗꯤ ꯑꯗꯨꯗꯣ ꯃꯤ ꯑꯃꯇꯗ ꯍꯥꯏꯕ ꯅꯠꯇꯦꯕ ꯁꯨꯝ ꯑꯩꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯁꯨꯝ ꯔꯤꯌꯦꯛꯁꯟ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯅꯤꯡꯅꯕꯒꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯍꯥꯏꯕꯩ ꯋꯥꯅꯦꯕ ꯏꯇꯩꯃ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ 10K ꯁꯨꯔꯣ ꯍꯥꯏꯁꯤꯗꯤ 10K ꯁꯨꯔꯣ ꯍꯥꯏꯁꯤꯗꯤ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯑꯩꯅ ꯕꯨꯡꯉꯣꯒꯤ ꯃꯤꯡ ꯍꯪꯈꯤꯕꯗꯣ ꯍꯥꯏꯁꯤꯗꯤ ꯍꯪꯈꯤꯕꯗꯨꯗꯤ ꯑꯣ ꯔꯦꯛꯁ ꯀꯧꯋꯦ ꯃꯥꯏ ꯃꯃꯤꯡ ꯔꯦꯛꯁ ꯌꯨꯝꯅꯥꯝ ꯔꯦꯛꯁ ꯁꯤꯡ ꯍꯥꯡꯕꯅꯦ ꯍꯦꯟꯕꯤ ꯊꯣꯉꯥꯝ ꯍꯥꯏꯁꯦ ꯃꯥꯒꯤ ꯀꯩꯅꯣ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯡꯉꯦ ꯍꯥꯏꯌꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯈꯔ ꯇꯧꯕꯤꯌꯣ ꯃꯥꯏꯁꯨ 10K ꯁꯨꯔꯣ ꯆꯦꯒꯤ ꯑꯦꯀꯥꯎꯟ ꯊꯦꯡꯀ꯭ꯌꯨ ꯕꯦꯔꯤ ꯃꯆ ꯕꯤꯗ꯭ꯌꯥꯅꯟꯗ ꯂꯚ ꯊꯦꯡꯀ꯭ꯌꯨ ꯗꯥꯗꯣ ꯋꯥꯛꯀꯤꯡ ꯀꯟꯅ ꯆꯠꯂꯤꯁꯤꯗ ꯑꯗ ꯆꯠꯂꯤꯁꯦ ꯋꯥꯛꯀꯤꯡ ꯌꯥꯝ ꯆꯠꯂꯦ ꯁꯤꯗꯗꯤ ꯌꯥꯝ ꯁꯥꯏꯌꯦꯕ ꯁꯦꯡꯗꯤꯌꯦ ꯌꯥꯝꯅ ꯀꯩꯒꯤꯅꯣ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯏꯅꯦ ꯑꯩꯈꯣꯏꯁꯦ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯇꯩꯃꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯈꯣꯏ ꯀꯩꯅꯣꯗꯩꯅꯦ ꯋꯥꯄꯣꯛꯄꯤ ꯃꯃꯥꯡ ꯂꯩꯀꯥꯏ ꯁꯨꯒꯨꯅꯨ ꯋꯥꯄꯣꯛꯄꯤꯒ ꯍꯥꯏꯕꯗꯣ ꯁꯨꯒꯨꯅꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯩꯕ ꯋꯥꯄꯣꯛꯄꯤꯗꯣ ꯃꯥꯅꯤ ꯈꯛꯇ ꯁꯪꯍꯜꯂ ꯂꯥꯏꯐ ꯂꯣꯏꯁꯟꯗ꯭ꯔꯕꯣ ꯂꯥꯏꯐ ꯂꯣꯏꯁꯟꯗ꯭ꯔꯣꯕꯣ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯂꯥꯏꯐꯁꯦ ꯈꯪꯗꯦ ꯇꯥꯃꯣ ꯀꯩꯅꯣ ꯋꯥꯛꯀꯤꯡ ꯆꯠꯄ ꯀꯩꯅꯣ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯈꯤꯗꯣꯏꯅꯣ ꯃꯥ ꯆꯠꯂꯤꯕꯣ ꯐꯪꯈꯤꯗꯣꯏꯅꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯔꯦ ꯁꯨꯅꯤꯇꯥ ꯑꯥꯔ.ꯀꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯇꯩꯃ ꯏꯇꯩꯃ ꯅꯪ ꯌꯥꯝ ꯐꯖꯊꯣꯛꯑꯦ ꯇꯥꯃꯣꯅ ꯀꯩ ꯄꯤꯖꯔꯅꯣ ꯈꯪꯗ꯭ꯔꯦ ꯏꯅꯥꯎ ꯑꯅꯤꯁꯤ ꯀꯩ ꯂꯝꯗ ꯂꯩ ꯂꯝꯗꯅꯣ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯗꯦꯜꯂꯤꯗ ꯂꯩ ꯍꯥꯏ ꯆꯦ ꯍꯥꯏ ꯀꯩꯅꯣ ꯔꯕꯤꯆꯟꯗ꯭ꯔꯒꯤ ꯀꯩꯅꯣꯁꯦ ꯃꯦꯁꯦꯁꯁꯦ ꯗꯤꯂꯦꯠꯅ ꯍꯥꯏꯔꯛꯏꯁꯤꯕꯣ ꯍꯌꯦꯡꯁꯨ ꯂꯥꯏꯚ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯊꯥꯔꯛꯀꯦ ꯍꯌꯦꯡ ꯁꯨꯝ ꯍꯥꯏꯗꯤ ꯁꯨꯝ ꯀꯥꯟꯒꯤ ꯀꯩꯅꯣ ꯋꯥꯛꯀꯤꯡ ꯊꯣꯛꯂꯛꯄꯩ ꯃꯇꯝꯁꯦ ꯁꯤꯗ ꯊꯥꯔꯛꯀꯦ ꯑꯩ ꯀꯥꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯪꯗꯦꯕ ꯀꯩꯅꯣꯁꯦ ꯅꯦꯠꯁꯦ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗ ꯌꯥꯝ ꯀꯨꯏ ꯆꯪꯉꯤꯁꯦ ꯅꯦꯠ ꯌꯥꯝ ꯐꯪꯗꯦ ꯑꯗꯨꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯛꯆꯤꯡ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯁꯥꯏꯌꯦ ꯕꯕꯤꯅꯥ ꯑꯣꯏꯅꯥꯝ ꯆꯦ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯐꯝꯃꯤꯌꯦ ꯑꯩ ꯐꯝꯃꯤ
ꯅꯠꯇꯦ ꯆꯥꯛ ꯆꯥꯕꯗ ꯑꯣꯏꯅ ꯊꯥꯔꯛꯑꯣ ꯂꯥꯏꯐ ꯍꯥꯏꯁꯤꯗꯤ ꯆꯥꯛ ꯆꯥꯕꯗꯗꯣ ꯆꯥꯛ ꯆꯥꯕꯗ ꯂꯥꯏꯐꯇꯣ ꯊꯥꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨ ꯂꯥꯏꯐꯇꯣ ꯅꯦꯠꯇꯣ ꯐꯪꯗꯦꯕ ꯀꯥ ꯃꯅꯨꯡꯗꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯂꯩꯌꯨ ꯀꯣ ꯍꯥꯏ ꯑꯣ ꯑꯣ ꯈꯪꯉꯦ ꯈꯪꯉꯦ ꯌꯥꯝ ꯂꯥꯞꯅꯕ ꯑꯣꯏꯗꯦ ꯑꯩꯗꯤ ꯋꯥꯏꯈꯣꯡꯗꯩꯅꯤ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯑꯣ ꯋꯥꯏꯈꯣꯡꯒꯗꯤ ꯑꯗꯨꯝ ꯅꯛꯅꯔꯦ ꯑꯩꯈꯣꯏꯒ ꯏꯇꯩꯃ ꯅꯪꯅ ꯅꯍꯥꯟ ꯅꯣꯏ ꯅꯄꯥꯒ ꯄꯣꯛꯃꯤꯟꯅꯩ ꯍꯥꯏꯕ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯐꯖꯈꯤ ꯑꯄꯥꯟꯕ ꯈꯔꯗꯤ ꯅꯣꯡ ꯅꯤꯅꯤ ꯆꯥꯛ ꯏꯟꯁꯥꯡ ꯃꯍꯥꯎ ꯈꯪꯉꯝꯃꯣꯏ ꯆꯦ ꯅꯪꯁꯦ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯍꯩꯌꯦ ꯍꯥꯟꯅ ꯏꯁꯩ ꯇꯝꯕꯤꯔꯛꯄ꯭ꯔꯣ ꯑꯗꯨꯒ ꯂꯣꯏꯅꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏ ꯃꯥꯜꯂꯦ ꯌꯥꯝ ꯁꯥꯕ ꯃꯥꯜꯂꯦ ꯌꯥꯝ ꯁꯥꯏꯌꯦ ꯄ꯭ꯔꯤꯌꯥ ꯑꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯕꯨꯡꯉꯣꯒꯤ ꯃꯃꯤꯡ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯕꯕꯤꯅꯥ ꯄꯩꯔꯥ ꯈꯪꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔꯛꯄꯩ ꯃꯌꯥꯡꯁꯤꯡꯗꯤ ꯇꯧꯏ ꯆꯥꯛ ꯊꯣꯡ ꯊꯣꯡꯅ ꯌꯦꯡꯉꯤꯅꯦ ꯂꯥꯏꯐꯀꯥꯁꯦ ꯑꯩꯗꯤ ꯂꯥꯏꯐꯀꯥꯁꯦ ꯑꯩꯗꯤ ꯏꯇꯩꯃꯒꯤ ꯕ꯭ꯂꯣꯛ ꯉꯥꯏꯔꯤꯅꯦ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯃꯇꯨꯡ ꯇꯥꯅ ꯁꯨꯝ ꯌꯦꯡꯕꯤꯌꯣ ꯀ꯭ꯋꯥꯇꯔꯗ ꯅꯠꯇ꯭ꯔꯣ ꯏꯇꯩꯃꯅ ꯂꯩꯔꯤꯗꯣ ꯃꯥꯅꯦ ꯀ꯭ꯋꯥꯇꯔꯗꯅꯦ ꯑꯩꯈꯣꯏ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯔꯤ ꯀꯟꯅ ꯗꯦꯠ 30ꯗꯗꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯂꯣꯏꯔꯅꯤ ꯂꯤꯡ ꯑꯣꯏꯅ ꯊꯥꯒꯠꯄꯤꯌꯣ ꯍꯣꯏ ꯑꯩ ꯂꯤꯡ ꯑꯣꯏꯅ ꯊꯥꯒꯠꯂꯛꯀꯦ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯂꯣꯏꯔꯒ ꯄꯥꯔꯛꯀꯨꯝꯕꯗ ꯊꯣꯛꯑꯒ ꯚꯤꯗꯤꯑꯣ ꯅꯝꯃꯛꯑꯣ ꯁꯤꯌꯣꯔ ꯑꯩ ꯑꯗꯨꯝ ꯅꯝꯃꯛꯀꯦ ꯗꯦꯠ 31ꯗꯗꯤ ꯑꯩꯈꯣꯏ ꯄꯥꯔꯛ ꯊꯣꯛꯄ ꯌꯥꯔꯅꯦꯕꯀꯣ ꯄꯥꯔꯛꯁꯦ ꯁꯤ ꯌꯥꯝ ꯅꯛꯑꯦ ꯑꯩꯈꯣꯏ ꯁꯤ ꯍꯦꯛ ꯅꯥꯀꯟꯗꯅꯦꯕꯀꯣ ꯂꯩꯔꯤꯁꯦ ꯑꯗꯣ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟꯅꯤꯅ ꯍꯥꯏꯗꯤ ꯊꯣꯛꯄꯗꯣ ꯑꯉꯥꯡ ꯃꯈꯥ ꯇꯥꯈꯤꯔꯣꯏꯗ꯭ꯔꯣ ꯄꯨꯡꯉꯣꯅ ꯆꯜꯂꯕꯣ ꯑꯩ ꯀꯟꯅ ꯍꯣꯠꯅ ꯈꯜꯂꯤꯅꯦ ꯑꯩꯁꯦ ꯚꯥꯏ ꯍꯌꯦꯡ ꯑꯣꯏꯅ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯗꯣꯏꯅꯣ ꯉꯁꯤꯗꯣ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯆꯥꯗꯣꯏꯅꯦ ꯑꯩꯈꯣꯏ ꯀꯅꯥ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯍꯥ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯉꯥꯡꯒꯗꯤ ꯀꯥꯏ ꯃꯥꯡꯈ꯭ꯔꯒꯦ ꯑꯉꯥꯡꯈꯩ ꯃꯣꯏꯁꯤ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯀꯟꯅ ꯁꯥꯟꯅꯩ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯁꯥꯟꯅꯩꯔꯥ ꯑꯗꯒꯤ ꯀꯩ ꯄꯞꯖꯤ ꯁꯥꯟꯅꯩꯔꯥ ꯈꯪꯗꯦ ꯃꯣꯏꯁꯤꯗ ꯑꯩꯈꯣꯏ ꯀꯥ ꯊꯪꯅꯕꯒꯤ ꯑꯉꯥꯡ ꯑꯅꯤ ꯂꯩꯌꯦꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯃꯣꯏ ꯂꯥꯟꯃꯤ ꯀꯥꯡꯕꯨꯅꯦ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯊꯨꯅ ꯂꯣꯏꯍꯟꯅꯤꯡꯉꯦ ꯑꯩꯁꯨ ꯂꯣꯏꯅꯤꯡꯕꯅ ꯂꯣꯏꯔꯦ ꯏꯇꯩ ꯃꯌꯥꯝ ꯆꯠꯄꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯦꯛꯁꯨ ꯁꯦꯡꯗꯦ ꯑꯗꯨꯅꯦ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯊꯣꯏꯕ ꯑꯗꯨꯏꯅꯦ ꯌꯥꯝ ꯄꯥꯝꯃꯦ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯂꯣꯏꯕ ꯀꯔꯤ ꯊꯕꯛꯀꯤ ꯂꯩꯔꯤꯅꯣ ꯈꯪꯅꯤꯡꯗꯨꯅ ꯍꯪꯖꯕꯅꯦ ꯍꯥꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯀꯩꯅꯣ ꯊꯕꯛ ꯃꯐꯝꯗ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯣ ꯑꯥꯔꯃꯤꯗ ꯂꯩꯕ ꯅꯣꯏꯒꯤ ꯍꯦꯔꯣꯗꯣ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯃꯥꯗꯣ ꯑꯥꯔꯃꯤꯗ ꯂꯩꯌꯦ ꯏꯃꯥꯟꯅꯕꯤ ꯁꯥꯕꯅ ꯉꯥꯎꯔꯦ ꯌꯥꯝ ꯆꯞꯄ꯭ꯔꯥ ꯇꯥꯃꯣ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯕꯦꯁ ꯑꯣꯐ ꯗ ꯋꯤꯛ ꯍꯥꯏ ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝ ꯊꯨꯅ ꯍꯦꯟꯒꯠꯄ ꯑꯣꯏꯔꯣ ꯊꯦꯡꯀ꯭ꯌꯨ ꯍꯦꯟꯕꯤ ꯊꯣꯡꯉ ꯃꯥꯏꯁꯨ ꯆꯦꯅꯦꯜ ꯍꯥꯡꯉꯦ ꯍꯥꯏꯌꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩ ꯍꯣꯔꯦꯟ ꯂꯤꯡꯁꯨ ꯍꯥꯞꯆꯔꯛꯀꯦ ꯃꯥꯒꯤ ꯍꯥꯏ ꯆꯦ ꯍꯥꯏ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪꯗ ꯀꯔꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯒꯠꯂꯛꯎꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯣ ꯀꯔꯝꯕ ꯑꯥꯔꯃꯤꯅꯣ ꯑꯩꯁꯨꯅꯦ ꯃꯥꯗꯤ ꯑꯥꯔꯇꯤꯗ ꯂꯩꯕꯅꯦ ꯑꯥꯔꯇꯤꯂꯔꯤꯗ ꯀꯥꯏꯗꯅꯣ ꯆꯦ ꯑꯩ ꯀꯩꯅꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯊꯕꯛ ꯃꯐꯝꯗ ꯂꯩꯌꯦ
ꯑꯍꯥꯎꯕ ꯑꯃ ꯆꯥꯕꯤꯔꯛꯑꯣ ꯑꯉꯥꯡ ꯂꯩꯔꯕꯣ ꯂꯩꯔꯦ ꯑꯉꯥꯡ ꯂꯩꯔꯦ ꯌꯥꯝ ꯆꯥꯎꯔꯦ ꯑꯣ ꯑꯩꯈꯣꯏ ꯆꯪꯐꯝ ꯃꯩꯁꯦ ꯀꯅꯥ ꯃꯨꯊꯠꯈ꯭ꯔꯤꯅꯣ ꯑꯁꯤ ꯃꯌꯥꯡ ꯃꯆꯥꯁꯦ ꯃꯨꯊꯠꯂꯤ ꯃꯥꯜꯂꯦ ꯑꯉꯥꯎꯕꯤ ꯍꯥꯏ ꯍꯥꯏꯕꯗꯤ ꯃꯄꯥꯟꯗꯔꯣ ꯍꯥꯏꯕꯗꯤ ꯃꯄꯥꯟꯗꯔꯣ ꯑꯩꯈꯣꯏ ꯕꯨꯡꯉꯣ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯁꯤꯗꯤ ꯏꯇꯥ ꯅꯪꯁꯦ ꯌꯥꯝ ꯆꯝꯃꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯌꯨꯀꯣ ꯍꯣꯏ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯒꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯌꯥꯝ ꯆꯞꯄꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯇꯩꯃꯗ ꯑꯊꯤꯕ ꯀꯃꯦꯟ ꯄꯤꯕꯤꯒꯅꯨ ꯆꯩ ꯆꯥꯅꯤꯀꯣ ꯍꯣꯏ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯔꯒꯨꯝꯁꯤ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯊꯣꯛꯏꯕꯅ ꯑꯩꯒꯤꯗꯃꯛꯇ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯕꯦꯔꯤ ꯃꯁ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯃꯄꯥꯟꯗꯔꯣ ꯃꯥꯅꯦ ꯑꯉꯥꯎꯕꯤ ꯍꯥꯏ ꯑꯕꯗꯨꯜ ꯑꯖꯤ ꯍꯥꯏꯔꯣ ꯑꯖꯤ ꯍꯥꯏꯔꯣ ꯑꯕꯗꯨꯜ ꯑꯖꯤꯖ ꯏꯇꯥ ꯅꯪꯁꯦ ꯌꯥꯝ ꯆꯝꯃꯦ ꯇꯣꯏꯅꯕꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯌꯨꯀꯣ ꯍꯥꯏ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯕꯦꯔꯤ ꯃꯁ ꯁꯥꯏꯌꯦ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯒꯩ ꯁꯥꯏ ꯆꯦ ꯀ꯭ꯌꯨꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯁꯤꯗꯤ ꯊꯦꯡꯀ꯭ꯌꯨ ꯋꯥꯄꯣꯛꯄꯤꯗꯣ ꯑꯩꯒꯤ ꯈꯨꯜꯒ ꯑꯝꯍꯥꯅꯦ ꯍꯥꯏꯁꯤꯗꯤ ꯔꯕꯤꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯈꯨꯜꯒ ꯑꯝꯍꯥꯅꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯅꯥꯛꯇꯩꯔꯣ ꯇꯧꯅꯣ ꯗꯗꯥꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯕꯣ ꯏꯇꯥ ꯃꯥꯗꯣ ꯊꯕꯛ ꯆꯠꯇꯤꯌꯦ ꯑꯩꯈꯣꯏ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯂꯩ ꯗꯦꯠ 30ꯗꯒꯤ ꯃꯥ ꯊꯕꯛ ꯆꯠꯄ ꯍꯧꯗꯣꯏꯅꯤ 30 ꯗꯦꯠ 1 ꯑꯗꯨꯋꯥꯏꯗꯒꯤ ꯍꯥꯏ ꯏꯃꯥꯟꯅꯕꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯏꯊꯣꯏ ꯂꯥꯡꯕꯝ ꯑꯩꯒꯤ ꯈꯨꯜꯒ ꯑꯝꯍꯥꯅꯦ ꯍꯥꯏꯕꯗꯤ ꯃꯄꯥꯟꯗꯣ ꯑꯣꯅꯤꯃꯥ ꯗꯦꯕꯤ ꯍꯥꯏꯕꯗꯤ ꯃꯄꯥꯟꯗꯔꯣ ꯍꯥꯏꯕ ꯑꯩꯗꯤ ꯏꯇꯩꯃꯒ ꯇꯥꯃꯣꯒꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯅꯤ ꯍꯌꯦꯡ ꯍꯟꯅꯨꯔꯐꯥꯎ ꯇꯧꯒꯅꯤ ꯏꯇꯩꯃ ꯑꯩꯁꯦ ꯀꯁꯥꯔ ꯃꯆꯥꯅꯤ ꯍꯥꯏꯅ ꯊꯤꯅ ꯉꯥꯡꯕꯤꯔꯛꯀꯅꯨꯀꯣ ꯑꯗꯨꯒꯨꯝꯕ ꯀꯩꯝꯇ ꯂꯩꯇꯦꯗ ꯀꯁꯥꯔ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯨꯅ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯄ꯭ꯔꯤꯌꯥ ꯀꯣꯡꯒ꯭ꯔꯥꯏ ꯂꯥꯛꯄꯝ ꯍꯥꯏ ꯑꯩ ꯈꯪꯕ꯭ꯔꯣ ꯖꯦꯅꯦꯕꯥ ꯍꯥꯏ ꯄ꯭ꯔꯤꯌꯥ ꯀꯣꯡꯒ꯭ꯔꯥꯏ ꯂꯥꯛꯄꯝ ꯄ꯭ꯔꯤꯌꯥ ꯅꯪꯅ ꯈꯪꯉꯗꯤ ꯑꯩꯅꯁꯨ ꯈꯪꯉꯝꯕ ꯌꯥꯏ ꯈꯪꯗꯦ ꯀꯥꯎꯕ ꯍꯥꯏꯗꯤ ꯃꯥꯜꯂꯦ ꯃꯤꯡ ꯈꯛꯇꯪ ꯑꯣꯏꯕꯅꯤꯅ ꯐꯣꯇꯣ ꯌꯥꯎꯔꯛꯇ꯭ꯔꯕꯅꯤꯅ ꯈꯪꯗꯦꯕ ꯕꯕꯤꯅꯥ ꯑꯣꯏꯅ ꯆꯦ ꯑꯗꯨꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ ꯁꯤꯗ ꯃꯊꯪ ꯆꯍꯤꯒꯤ ꯖꯨꯟ ꯖꯨꯂꯥꯏ ꯑꯗꯥꯏꯐꯥꯎꯗꯤ ꯂꯩꯒꯗ꯭ꯔꯥ ꯈꯪꯗꯦ ꯕꯨꯡꯉꯣꯗꯣ ꯑꯝꯇ ꯌꯦꯡꯖꯒꯦ ꯏꯅꯝꯃ ꯕꯨꯡꯉꯣ ꯁꯤ ꯂꯩꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯒꯥꯏꯁꯤꯗꯤ ꯌꯥꯝ ꯗꯤꯃꯥꯟ ꯁꯥꯖꯜꯂꯛꯏꯁꯤꯗꯤ ꯕꯨꯡꯉꯣ ꯉꯥꯏꯈꯣ ꯕꯨꯡꯉꯣꯗꯣ ꯆꯦꯒꯤ ꯆꯍꯤꯒꯤ ꯃꯇꯥꯡꯗꯣ ꯆꯦꯅ ꯈꯨꯝꯕ ꯄꯥꯎꯈꯨꯝꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯌꯥꯝ ꯍꯔꯥꯎꯋꯤ ꯑꯩꯁꯦ ꯀꯩꯅꯣ ꯑꯩꯒꯤ ꯀꯃꯦꯟꯁꯤꯕꯨ ꯑꯗꯨꯝ ꯀꯥꯜꯂꯤꯁꯤꯕꯨ ꯀꯩꯅꯣ ꯀꯥꯟꯗꯤꯌꯦ ꯑꯩꯗꯤ ꯃꯊꯪ ꯄꯥꯊꯔꯛꯄꯅꯦ ꯀꯩꯃꯤꯡ ꯀꯧꯒꯦ ꯆꯥꯔꯂꯤ ꯊꯤꯌꯥꯝ ꯑꯩ ꯀꯃꯦꯟ ꯀꯥꯟꯈꯤꯕ꯭ꯔꯣ ꯑꯝꯇ ꯆꯤꯡꯊꯔ ꯌꯦꯡꯒꯦꯀꯣ ꯆꯤꯡ ꯀꯛꯆꯤꯡ ꯋꯥꯍꯦꯡꯕꯝ ꯑꯅꯟꯗ ꯑꯣꯃꯤꯅꯝ ꯔꯕꯤ ꯏꯕꯣꯝꯆꯥ ꯆꯨꯡꯈꯥꯝ ꯍꯦꯟꯕꯤ ꯂꯥꯛꯇꯤꯌꯦ ꯑꯩꯉꯣꯟꯗ ꯃꯃꯥꯡꯗꯗꯤ ꯁꯤꯒꯤ ꯀꯃꯦꯟꯁꯦ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯅ ꯑꯍꯥꯟꯕꯅꯦ ꯀꯩꯅꯣ ꯑꯩꯒꯤ ꯀꯃꯦꯟꯁꯤꯕꯨ ꯑꯗꯨꯝ ꯀꯥꯜꯂꯤꯁꯤꯕꯣ ꯍꯥꯏꯁꯤꯅ ꯑꯩ ꯅꯤꯉꯣꯝꯕꯝꯗꯩꯗꯣ ꯅꯣꯏ ꯆꯦꯒꯤ ꯃꯃꯥꯟꯅꯕꯤꯗꯣ ꯄ꯭ꯔꯤꯌꯥ ꯀꯧꯕ꯭ꯔꯥ ꯍꯣꯏ ꯄ꯭ꯔꯤꯌꯥ ꯅꯤꯉꯣꯝꯕꯝꯗꯩ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯈꯪꯒꯅꯤ ꯕꯨꯡꯉꯣꯅ ꯅꯩꯔꯦ ꯍꯥꯏꯁꯤꯗꯤ ꯔꯕꯤꯆꯟꯗ꯭ꯔ ꯑꯅꯤꯔꯛ ꯁꯨꯔꯦ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯂꯥꯛꯇꯦꯀꯣ ꯆꯥꯔꯂꯤ ꯊꯤꯌꯥꯝ ꯍꯥꯏꯁꯤꯒꯤ ꯀꯃꯦꯟꯁꯦ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯄꯒ ꯄꯥꯖꯔꯤꯗꯣ ꯑꯍꯥꯟꯕꯅꯦ ꯑꯗꯨꯗꯨꯅ
ꯆꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯣ? ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯑꯩꯈꯣꯏ ꯆꯥꯛꯁꯦ ꯌꯥꯝ ꯋꯥꯠꯂꯤ ꯈꯔ ꯋꯥꯠꯂꯤ, ꯑꯅꯤꯔꯛ ꯁꯨꯔꯦ ꯁꯥꯎꯕꯤꯒꯅꯣ ꯑꯩꯉꯣꯟꯗ ꯂꯥꯛꯇꯕꯩꯅꯦ, ꯑꯩ ꯑꯍꯥꯟꯕ ꯂꯥꯛꯄꯒꯅꯦ ꯑꯩꯅ ꯄꯥꯏꯔꯛꯏꯁꯦ꯫ ꯊꯣꯡꯒꯥꯟꯗ ꯂꯝꯕꯤꯗ ꯂꯣꯏ ꯂꯩꯔꯤꯗꯣ, ꯆꯥꯛꯀ ꯑꯝꯇ ꯊꯣꯡꯅꯗ꯭ꯔꯤ ꯃꯌꯥꯝꯁꯦ ꯁꯥꯕ ꯈꯥꯡꯕ ꯂꯥꯛꯅꯕꯗ꯫ ꯑꯩꯈꯣꯏꯒ ꯔꯨꯝ ꯊꯪꯅꯕ ꯏꯆꯦꯅꯦ ꯁꯤ ꯆꯠꯂꯤꯁꯦ, ꯃꯥꯏ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯂꯩꯔꯦꯗꯣ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒ ꯂꯦꯞꯃꯤꯟꯅꯩꯁꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯗꯣ ꯀꯩ ꯂꯝꯗꯅꯣ? ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯂꯩꯌꯦ꯫ ꯑꯗꯨ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯋꯥꯛ ꯇꯧꯅꯔꯤ꯫ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯗꯤꯌꯦ ꯍꯥꯏ, ꯅꯦꯠ ꯅꯨꯡꯉꯥꯏꯇꯕ ꯅꯣꯏ ꯅꯃꯥꯟꯅꯕꯤ ꯑꯇꯣꯝ ꯁꯣꯅꯤꯌꯥ ꯍꯣꯏꯒꯤ ꯃꯅꯥꯛꯇꯩꯅꯦ꯫ ꯑꯣ ꯑꯇꯣꯝ ꯁꯣꯅꯤꯌꯥ ꯈꯪꯉꯦ꯫ ꯑꯕꯨꯡꯉꯣ ꯑꯣꯏꯍꯟꯕꯤꯔꯛꯑꯣ ꯆꯦ ꯍꯥꯏ, ꯑꯕꯨꯡꯉꯣꯁꯤ ꯂꯩꯔꯦ ꯑꯕꯨꯡꯉꯣꯁꯤ ꯁꯥꯟꯅꯔꯤ꯫ ꯐꯗ꯭ꯔꯥꯛ ꯐꯗ꯭ꯔꯥꯛ ꯃꯆꯥ ꯀꯩ ꯏꯁ ꯑꯣꯟꯊꯣꯔꯛꯑꯣꯅꯦꯍꯦ ꯑꯣꯟꯊꯣꯔꯛꯑꯣꯅꯦꯍꯦ꯫ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯩ ꯃꯊꯦꯜꯅ ꯍꯥꯎꯔꯤꯒꯦ? ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯁꯧꯒ꯭ꯔꯤ ꯆꯥꯏꯌꯦ, ꯑꯗꯣ ꯉꯁꯤꯗꯣ ꯈꯪꯗꯦ ꯕꯨꯡꯉꯣꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ꯫ ꯀꯩꯅꯣ ꯋꯥꯔꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯥꯔꯝꯕ ꯀꯩꯅꯣꯅ ꯏꯍꯥꯎ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ, ꯀꯥꯡꯁꯣꯏꯒꯨꯝꯕ ꯀꯩꯒꯨꯝꯕ ꯏꯍꯥꯎ ꯍꯥꯎꯋꯦ꯫ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯌꯥꯝ ꯁꯥꯏꯌꯦ, ꯑꯩꯁꯨ ꯁꯣꯔꯣꯛꯇ ꯂꯩꯌꯦ ꯁꯥꯕꯒꯤ ꯁꯥꯏ ꯑꯗꯨꯅ ꯌꯥꯝ ꯁꯥꯏ꯫ ꯀꯣꯚꯤꯠ ꯑꯉꯥꯡ 19 ꯄꯤꯛꯇ꯭ꯔꯨꯁꯦ ꯌꯦꯡꯉꯨ꯫ ꯀꯃꯥꯏꯅ ꯇꯧꯒꯦ? ꯀꯔꯥꯏꯅꯣ ꯀꯣꯚꯤꯠ 19 ꯀꯃꯥꯏꯅ ꯇꯧꯒꯦ? ꯑꯣ ꯕꯕꯤꯅꯥ ꯑꯣꯏꯅ ꯀꯣꯚꯤꯠ 19 ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯗꯗꯤ ꯆꯦ, ꯁꯤꯗꯗꯤ ꯀꯣꯚꯤꯠꯁꯦ ꯐꯕꯩ ꯇꯥꯏꯞ ꯇꯧꯋꯦ ꯈꯪꯗꯦ, ꯀꯩꯅꯣꯁꯨ ꯄꯣꯖꯤꯇꯤꯞ ꯑꯣꯏꯕ ꯈꯣꯠꯄꯁꯨ ꯂꯩ꯫ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯗꯦ ꯍꯥꯏꯌꯦ꯫ ꯊꯣꯏꯕꯒꯤ ꯏꯇꯩꯃ ꯀꯥꯡ ꯆꯠꯀꯗ꯭ꯔꯣ ꯃꯄꯥꯟꯗ ꯍꯥꯏ, ꯀꯥꯡ ꯆꯤꯛꯇ꯭ꯔꯣ ꯃꯄꯥꯟꯗ ꯍꯥꯏ, ꯆꯤꯛꯇꯤ ꯀꯥꯡꯗꯤ ꯑꯝꯇ꯫ ꯖꯔ ꯆꯦꯟꯈꯠꯈ꯭ꯔꯦ ꯀꯃꯦꯟꯁꯦ ꯕꯔ ꯂꯥꯛꯄꯩꯔꯥ ꯈꯪꯗꯦ꯫ ꯑꯁꯣꯝꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯩ ꯃꯊꯦꯜꯅ ꯍꯥꯎꯔꯤꯒꯦ? ꯁꯤ ꯑꯩ ꯀꯥꯡꯁꯣꯏꯅ ꯍꯥꯎꯔꯤ, ꯕꯨꯡꯉꯣꯁꯦ ꯌꯥꯝ ꯅꯨꯡꯁꯤ, ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯌꯥꯝ ꯁꯥꯏ ꯑꯩꯁꯨ ꯁꯣꯔꯣꯛꯇ ꯂꯩꯅꯤ ꯁꯥꯕꯒꯤ꯫ ꯏꯇꯩꯃ ꯈꯦꯆꯤꯒꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯎꯀꯣ ꯇꯧꯔꯛꯑꯣ ꯍꯥꯏꯔꯤꯕ ꯇꯧꯔꯛꯎ ꯍꯥꯏ ꯃꯥꯜꯂꯦꯀꯣ꯫ ꯇꯧꯔꯛꯇꯣꯏꯅꯦ, ꯑꯩ ꯈꯦꯆꯤꯒ ꯎꯁꯣꯏ ꯎꯇꯤ ꯌꯥꯝ ꯊꯣꯡꯅꯤꯡꯕꯅꯦ, ꯆꯥꯁꯨ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕꯀꯣ, ꯎꯁꯣꯏꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯎꯇꯤ ꯊꯣꯡꯕꯒ ꯈꯦꯆ꯭ꯔꯤꯒ ꯁꯣꯃꯥ ꯇꯧꯔꯒ ꯑꯩ ꯇꯧꯔꯛꯇꯣꯏꯅꯦ꯫ ꯈꯪꯕ꯭ꯔꯣ? ꯁꯨꯅꯤꯕ꯭ꯂꯥ ꯗꯦꯕꯤ ꯈꯪꯉꯦ, ꯁꯣꯃꯥ ꯑꯩ ꯈꯪꯕ꯭ꯔꯣ? ꯁꯨꯅꯤꯕ꯭ꯂꯥ ꯍꯥꯏꯁꯦ ꯍꯥꯟꯅ ꯕꯤꯒꯣꯗ ꯑꯩꯈꯣꯏ ꯄꯥꯏꯃꯤꯟꯅꯔꯝꯕꯗꯨ ꯅꯠꯇ꯭ꯔꯣ? ꯗꯤꯃꯥꯄꯨꯔꯁꯨ ꯌꯥꯝ ꯁꯥꯏꯀꯣ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯃꯤ ꯁꯤꯅꯤ ꯍꯥꯏꯁꯤꯗꯤ꯫ ꯃꯥꯅꯦ ꯇꯨ ꯑꯩꯈꯣꯏ ꯉ ꯃꯥꯟꯅꯩ ꯍꯥꯏꯁꯤꯗꯤ, ꯁꯨꯅꯤꯕ꯭ꯂꯥ ꯍꯥꯏꯁꯦ ꯐꯣꯟ ꯑꯗꯨꯅ ꯌꯦꯡꯒꯦ ꯕꯤꯒꯣ ꯄꯥꯏꯃꯤꯟꯅꯔꯝꯕꯗꯨꯅꯦꯕ꯫ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯐꯣꯟ ꯌꯦꯡꯒꯦꯕ꯫ ꯏꯇꯩꯃ ꯅꯪꯁꯦ ꯁꯣꯃꯥꯁꯨ ꯀꯧꯕ꯭ꯔꯣ? ꯀꯧꯋꯦ ꯑꯩ ꯉꯍꯥꯟꯋꯥꯏꯅꯦꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ, ꯕꯤꯒꯣ ꯄꯥꯏꯔꯝꯃꯦꯕꯀꯣ, ꯕꯤꯒꯣꯗ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪ? ꯅꯨꯡꯉꯥꯏꯔꯤ ꯌꯥꯝ ꯊꯤꯅ, ꯅꯪ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯑꯁ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯂꯥꯏꯐꯇ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯀꯣ, ꯚꯤꯗꯤꯑꯣ ꯀꯣꯜꯒꯤ ꯇꯥꯏꯞꯇ ꯇꯧꯔꯒ ꯊꯣꯛꯄ ꯌꯥꯔꯗꯤ꯫ ꯑꯩ ꯀꯩꯅꯣꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯩꯅꯣꯁꯦ ꯂꯥꯏꯐꯁꯦ ꯀꯌꯥ ꯈꯪꯗꯦꯕ, ꯅꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ, ꯊꯦꯡꯀ꯭ꯌꯨ ꯃꯌꯦꯡꯕꯝ ꯔꯣꯃꯤꯂꯥ, ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯆ꯫ ꯅꯪ ꯁꯨꯒꯨꯅꯨꯗ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏ, ꯑꯩꯁꯨ ꯆꯥꯏꯔꯦꯜꯗꯩꯅꯦ ꯍꯥꯏ꯫ ꯆꯥꯏꯔꯦꯜ ꯍꯥꯏꯁꯤꯅ ꯀꯥꯏ ꯖꯒꯥꯗ ꯂꯩ? ꯁꯨꯒꯨꯅꯨ ꯌꯧꯗ꯭ꯔꯤꯉꯩꯗꯅꯦ ꯁꯨꯅꯤꯕ꯭ꯂꯥ, ꯏꯇꯩꯃ ꯁꯣꯃꯥ ꯀꯧ ꯇꯥꯔꯦꯅꯦ ꯑꯗꯣꯏꯗꯤ ꯌꯥꯔꯕꯣ? ꯌꯥꯏꯌꯦ꯫ ꯆꯦ ꯕꯤꯒꯣꯁꯦ ꯆꯍꯤ ꯀꯌꯥꯗꯒꯤ ꯄꯥꯏꯔꯛꯄꯅꯣ ꯍꯥꯏ, ꯑꯩ ꯕꯤꯒꯣꯗꯣ ꯆꯦꯁꯦ ꯌꯥꯝ ꯆꯝꯃꯦ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ꯫ ꯑꯩ ꯕꯤꯒꯣꯗꯣ ꯆꯍꯤ ꯀꯌꯥꯗꯩꯅꯣ ꯑꯩꯅ ꯄꯥꯏꯔꯛꯄꯗꯣ ꯀꯥꯎꯔꯦ, ꯑꯩ ꯆꯍꯤ ꯀꯌꯥꯗ ꯄꯥꯏꯔꯛꯄꯅꯣ ꯊꯧꯗꯥꯝ ꯍꯥꯏ꯫ ꯐ꯭ꯔꯤ ꯐꯥꯏꯌꯔ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯅꯪ ꯐ꯭ꯔꯤ ꯐꯌꯥꯔꯒꯤ ꯃꯤꯔꯣ? ꯁꯥꯟꯅꯅꯤꯡꯉꯤ ꯀꯩꯅꯣ꯫ ꯍꯥ? ꯐ꯭ꯔꯤ ꯐꯌꯥꯔ ꯁꯥꯟꯅꯅꯤꯡꯉꯦ꯫
ꯀꯣꯁꯥꯟ ꯇꯥꯕꯤꯒꯤ ꯃꯊꯪꯗ ꯂꯩꯕꯅꯦ ꯆꯥꯏꯔꯦꯜꯗꯣ ꯍꯥꯏ ꯀꯣꯁꯥꯟ ꯇꯥꯕꯤ ꯈꯪꯉꯦ ꯑꯩ ꯃꯥ ꯑꯣꯀꯦ ꯃꯥ ꯁ꯭ꯋꯥꯏꯗꯗꯤ ꯀꯩꯅꯣ ꯁ꯭ꯋꯥꯏꯗꯗꯤ ꯀꯩꯅꯣ ꯃꯍꯥ ꯑꯩꯈꯣꯏ ꯃꯄꯥꯟ ꯑꯁꯤꯗꯗꯤ ꯍꯦꯛꯇ ꯑꯣꯏꯔꯁꯨ ꯃꯄꯥꯟꯗꯗꯤ ꯀꯩꯅꯣ ꯅꯦꯠ ꯐꯪꯕ ꯑꯁꯤꯗꯗꯤ ꯅꯦꯠ ꯐꯪꯗ꯭ꯔꯤ ꯑꯣꯏꯔꯁꯨ ꯀꯩꯅꯣ ꯑꯣꯏꯔꯃꯁꯨ ꯇꯥꯋꯔ ꯂꯣꯏ ꯈꯪꯗ꯭ꯔꯦ ꯀꯩ ꯆꯥꯛꯈꯤꯕ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯆꯦ ꯐꯖꯕꯤ ꯅꯪ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯒꯦ ꯈꯪꯈꯤꯕꯁꯦ ꯀꯩ ꯋꯥꯈꯜꯗꯒꯤ ꯑꯗꯨ ꯀꯃꯥꯏꯅ ꯁꯤꯗ ꯃꯄꯥꯟꯗꯗꯤ ꯑꯣꯏꯈꯤꯕꯅꯣ ꯏꯍꯥꯡ ꯍꯥꯡꯉꯦ ꯀꯩꯗꯧꯕꯩ ꯐꯪꯗ꯭ꯔꯤꯕ ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯒꯦ ꯀꯩꯀꯥꯁꯦ ꯀꯌꯥ ꯈꯟꯗꯦꯗ ꯑꯩꯈꯣꯏ ꯁꯥꯏꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯁꯨꯝ ꯍꯥꯏꯗꯤ ꯀꯣꯔꯦꯟꯇꯥꯏꯟ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯨꯏꯅ ꯂꯩꯕꯗꯣ ꯃꯥ ꯑꯃꯨꯛ ꯂꯥꯛꯑꯦ ꯌꯨꯝꯗ ꯁꯨꯇꯤ ꯊꯣꯛꯂꯛꯑꯒ ꯀꯣꯔꯦꯟꯇꯥꯏꯟ ꯑꯩꯈꯣꯏ ꯄꯨꯜꯂꯞ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯒꯤ ꯃꯥꯅ ꯁꯨꯝ ꯍꯥꯏꯗꯤ ꯀꯩꯀꯩ ꯁꯨꯝ ꯇꯧꯕ ꯊꯕꯛ ꯀꯩꯀꯥꯗꯣ ꯁꯨꯝ ꯀꯩꯅꯣꯁꯨ ꯅꯨꯡꯉꯥꯏꯕꯁꯨ ꯑꯣꯏꯅ ꯑꯗꯒꯤ ꯁꯨꯝ ꯃꯦꯃꯣꯔꯤꯁꯨ ꯑꯣꯏꯅꯕ ꯁꯨꯝ ꯇꯨꯡꯗ ꯍꯌꯦꯡ ꯀꯣꯟꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯍꯩꯇ꯭ꯔꯦ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯄꯤꯛꯇ꯭ꯔꯨ ꯃꯌꯥꯝꯁꯤꯅ ꯌꯦꯡꯍꯧꯅꯕ ꯆꯦ ꯗꯨꯗꯥꯗꯤ ꯃꯥꯁꯤꯗ ꯀꯟꯅ ꯋꯥꯛ ꯇꯧꯔꯤ ꯌꯦꯡꯖꯧ ꯁꯤꯂꯦ ꯃꯥ ꯍꯦꯔꯣ ꯀꯟꯅ ꯁꯥꯔꯤ ꯃꯌꯦꯛꯁꯦ ꯑꯩ ꯁꯦꯡꯉꯤꯔꯥ ꯁꯦꯡꯗ꯭ꯔꯤꯔꯥ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯁꯦꯡꯅ ꯊꯣꯛꯑꯦꯕꯀꯣ ꯌꯦꯡ ꯂꯥꯛꯎꯅꯦ ꯀꯩꯅꯣ ꯅꯪ ꯀꯩꯅꯣ ꯑꯣꯏꯕꯩꯅꯦ ꯀꯩ ꯑꯣꯏꯕꯩ ꯑꯇꯣꯞꯄꯗꯗꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯗꯥꯏ ꯍꯨꯃꯥꯡ ꯆꯤ ꯀꯥꯡꯁꯤꯗꯤ ꯏꯁꯥ ꯍꯨꯃꯥꯡ ꯆꯠꯄ ꯌꯥꯅꯤ ꯁꯧꯕꯒꯤ ꯍꯥ ꯃꯦꯔꯥ ꯗꯤꯜꯒꯤ ꯆꯦ ꯌꯥꯝ ꯆꯞꯄꯦ ꯑꯩ ꯀꯔꯤ ꯏꯔꯥꯟꯅꯣ ꯅꯪꯒꯤꯅꯦ ꯌꯨꯅꯤꯠ ꯀꯩꯀꯩ ꯍꯥꯏꯗꯤꯌꯦ ꯍꯥꯏꯒꯅꯣ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕꯩ ꯑꯣꯏꯔꯝꯅꯤ ꯃꯌꯦꯛ ꯁꯦꯡꯗꯦ ꯀꯦꯟꯁꯦꯜ ꯆꯠꯍꯟꯒꯅꯤ ꯍꯥꯏꯗꯤꯌꯦ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯀꯩꯝꯇ ꯋꯥ ꯍꯥꯏꯒꯅꯣ अच्छा तू हमको सिखा रही है ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯩ ꯑꯣꯏꯔꯝꯅꯤ ꯃꯌꯦꯛ ꯁꯦꯡꯗꯦ ꯍꯦꯔꯣ ꯁꯥꯕꯗ ꯍꯦꯔꯣꯅꯤꯅ ꯉꯥꯎꯖꯅꯤꯀꯣ ꯆꯦ ꯆꯦꯛꯁꯤꯜꯂꯨꯀꯣ ꯑꯁꯤꯗꯤ ꯕꯥꯕꯤꯒꯤ ꯈꯨꯅꯣꯛꯇꯣ ꯁꯤ ꯗꯥꯏꯁꯦ ꯀꯩꯅꯣ ꯃꯣꯏ ꯀꯩꯅꯣ ꯂꯩꯖꯥꯠꯂꯥ ꯑꯩ ꯅꯣꯛꯄꯗꯤ ꯐꯅꯌꯥꯝꯗꯤ ꯍꯟꯊꯔꯛꯑꯕꯅꯦ ꯍꯥꯏꯗꯤ ꯁꯨꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯤꯒꯩꯅ ꯁꯨꯝ ꯍꯥꯏꯃꯟꯕꯗꯣ ꯑꯗꯨꯒꯤ ꯁꯨꯝ ꯍꯟꯊꯔꯕꯅꯦ ꯈꯒꯗꯤ ꯑꯗꯨ ꯍꯥꯟꯅꯒꯤ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯅꯒ ꯍꯔꯥꯎꯕ ꯑꯗꯒꯤ ꯌꯥꯝ ꯀꯟꯅꯒ ꯅꯣꯛꯅꯤꯡꯉꯛꯄ ꯃꯇꯝꯗꯣ ꯑꯗꯨꯗꯤ ꯈꯥꯡꯕ ꯉꯝꯗꯗꯅꯀꯣ ꯊꯥꯏꯅꯒꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯅꯣꯛꯂꯛꯑꯦꯕ ꯍꯦꯛꯇ ꯆꯦ ꯕꯨꯡꯉꯣ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯃꯄꯥꯒ ꯀꯟꯅ ꯂꯦꯞꯄꯤꯃ ꯑꯩꯁꯤ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯩꯁꯤ ꯂꯩꯔꯦ ꯍꯧꯖꯤꯛ ꯖꯣꯁꯤ ꯑꯣꯀ꯭ꯔꯝ ꯔꯕꯤꯆꯟꯗ꯭ꯔ ꯉꯥꯏꯈꯨꯑꯣ ꯑꯃꯨꯛꯇ ꯑꯩꯈꯣꯏ ꯃꯃꯥꯅ ꯐꯝꯃꯤꯕ ꯁꯔꯐꯦꯁꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯑꯩꯅ ꯐꯝꯃꯤꯕ ꯖꯒꯥꯁꯦ ꯁꯤꯗꯅꯦ ꯇꯣꯏꯂꯦꯠꯀꯤ ꯀꯩꯅꯣ ꯀꯣꯡꯒꯣ ꯇꯥꯕꯝ ꯀꯔꯤ ꯖꯒꯥꯅꯣ ꯈꯪꯗꯦ ꯁ꯭ꯋꯥꯏꯗ ꯅꯦꯠ ꯅꯨꯡꯉꯥꯏꯕꯩ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥꯝꯅ ꯌꯥꯝ ꯐꯝꯒꯟꯕ ꯃꯐꯝꯗ ꯆꯦꯒ ꯑꯩꯒ ꯁ꯭ꯀꯨꯜ ꯄꯨꯟ ꯂꯩꯔꯝꯃꯦ ꯍꯥꯏꯁꯤꯗꯤ ꯖꯣꯁꯤ ꯑꯣꯀ꯭ꯔꯝ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯤꯉꯣꯝꯕꯝꯗꯒꯤ ꯖꯣꯁꯤꯅ ꯑꯉꯥꯡ ꯑꯃ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯛꯄꯗꯨꯔꯣ ꯑꯩꯈꯣꯏ ꯏꯖꯤꯞꯇ ꯇꯝꯃꯤꯟꯅꯔꯛꯄꯗꯨꯔꯣ ꯈꯪꯗ꯭ꯔꯦ ꯖꯣꯁꯤꯅ ꯑꯉꯥꯡ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯀꯥꯟꯗ ꯃꯣꯏ 9 ꯀꯥꯏꯌꯦꯕꯀꯣ ꯑꯦꯕꯔꯒ꯭ꯔꯤꯟ ꯐ꯭ꯂꯥꯋꯔ ꯁ꯭ꯀꯨꯜꯗ ꯍꯥꯏꯁꯤꯗꯤ ꯅꯤꯉꯣꯝꯕꯝꯒꯤ ꯖꯣꯁꯤꯗꯣ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯈꯪꯉꯦꯕ ꯑꯗꯨꯅꯤ ꯌꯥꯝ ꯈꯪꯒꯟꯗ꯭ꯔꯥ ꯑꯩꯗꯤ ꯖꯣꯁꯤ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯉꯛꯏꯅꯦ ꯑꯩꯁꯦ ꯀꯦꯃꯦꯔꯥ ꯃꯃꯥꯏꯗꯣ ꯇꯩꯊꯣꯛꯑꯣ ꯍꯥꯏꯁꯤꯗꯤ ꯑꯝꯇ ꯌꯦꯡꯒꯦ ꯇꯩꯊꯣꯛꯑꯒ ꯀꯦꯃꯦꯔꯥ ꯃꯃꯥꯏꯅꯔ ꯀꯔꯤꯅꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯃꯥꯏꯁꯤꯅ ꯆꯞꯄꯤꯔ ꯔꯣꯃꯥꯅꯤꯌꯥ ꯀꯦꯃꯦꯔꯥ ꯃꯃꯥꯏ ꯇꯩꯊꯣꯛꯑꯁꯨ ꯌꯥꯗ꯭ꯔꯦꯗ ꯑꯩꯒꯤ ꯅꯦꯠꯅ ꯌꯥꯗ꯭ꯔꯤꯔꯥ ꯈꯪꯗꯦ ꯃꯣꯏ ꯀꯩꯅꯣ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯌꯥꯝ ꯊꯦꯡꯅꯩ ꯁꯥꯏ ꯑꯩꯈꯣꯏ ꯏꯅꯥꯛꯇ ꯂꯩꯕꯁꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯌꯨꯇꯨꯕꯔꯅꯤ ꯈꯪꯗꯦ ꯀꯔꯤ ꯚꯤꯗꯤꯑꯣ ꯁꯤꯕꯣ
ꯆꯦꯒꯤ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣ ꯔꯤꯑꯦꯛꯁꯟꯗꯣ ꯌꯥꯏꯒ ꯍꯥꯏꯁꯤꯗꯤ Hai cái ao được không này? ꯏꯁ ꯅꯪ ꯍꯥꯏꯒꯥꯏꯈ꯭ꯔꯦ ꯑꯥꯔꯖꯦ ꯀꯞꯄꯟꯗꯅ ꯑꯗꯨ ꯁꯥꯟꯅꯧꯁꯨ ꯐꯠꯇ꯭ꯔꯥꯅ ꯀꯥꯞꯁꯤꯜꯂꯛꯑꯅꯤ ꯑꯩ ꯈꯪꯉꯦ ꯅꯣꯡꯃꯩ ꯄꯨꯡꯀꯥꯞ ꯀꯥꯞꯁꯤꯜꯂꯛꯑꯅꯤ ꯃꯥ ꯏꯃꯨꯡ ꯁꯥꯟꯅꯔꯨꯔꯣ ꯆꯠꯂꯣ ꯚꯤꯗꯤꯑꯣ ꯔꯤꯑꯦꯛꯁꯟ ꯍꯥꯏꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯊꯣꯏ ꯁꯔꯃ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯦꯅ ꯅꯣꯛꯄꯗꯣ ꯚꯤꯗꯤꯑꯣ ꯔꯤꯑꯦꯛꯁꯟ ꯍꯥꯏꯕ ꯍꯥꯏ ꯐ꯭ꯔꯦꯟ ꯍꯥꯏ ꯆꯪꯉꯁꯤꯔꯣ 이붕어 야래 짱어 야 이놈아 짝 짜라보 짜지 이제기 마제 만나오 kaya machi manao kaya no hai kwa akhoi chinau mari ne akhoi che ama akhoi che maming Jennifer kauwe ai namaste bhai sahab हाँ बढ़िया हूँ सर अच्छा लग रहा हूँ मैं ठीक ठाक अखोई चेमिंगदो जेनिफर कौवे आई जेनिवा अखोई नाउपा अहन जेम्स कौवे इनाउपा तोम्बना जोनी कौवे अखोई मरने इनम्मा चाक चारबो चारे इचेगी मची मनाउ कयानो चारे चादे सही गौरे धन्दा चाक चारो चारे मो हाई तेजी चाक मुक थोंग चारी कई हाई नु खंगदे ꯑꯩꯒꯤ ꯐꯖꯕ ꯑꯩ ꯎꯗ꯭ꯔꯦ ꯊꯣꯏꯕ ꯏꯇꯩꯃ ꯑꯩ ꯀꯃꯦꯟ ꯄꯥꯔꯛꯇ꯭ꯔꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯥꯡꯈ꯭ꯔꯦ ꯑꯃꯨꯛꯀ ꯄꯤꯔꯛꯑꯣ ꯏꯇꯩꯃ ꯁꯣꯃꯥ ꯀꯧꯔꯛ ꯇꯥꯔꯦꯅꯦ ꯑꯗꯨꯏꯗꯤ ꯌꯥꯔꯕꯣ ꯍꯥꯏꯕ ꯄꯥꯈ꯭ꯔꯦꯀꯣ ꯑꯗꯨꯏ ꯃꯈꯥꯗ ꯌꯥꯎꯔꯛꯇꯤꯌꯦ ꯗꯗꯥꯒ ꯕꯨꯡꯉꯣꯒ ꯄꯨꯟꯅ ꯆꯦꯒ ꯑꯝꯇ ꯂꯦꯞꯃꯤꯟꯅꯔꯛꯑꯣ ꯂꯣꯏ ꯆꯪꯈ꯭ꯔꯦ ꯇꯥꯃꯣꯗꯤ ꯁꯤ ꯂꯩ ꯕꯨꯡꯉꯣꯗꯤ ꯒꯦꯝ ꯁꯥꯟꯅꯅꯦꯅ ꯐꯣꯟ ꯄꯨꯁꯜꯂ ꯆꯪꯈ꯭ꯔꯦ ꯃꯥ ꯉꯁꯥꯏ ꯑꯌꯨꯛꯇꯩ ꯐꯣꯟ ꯄꯥꯏꯗꯦꯕ ꯃꯥ ꯄꯥꯏꯍꯟꯗꯕ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯑꯗꯨꯒꯤ ꯐꯣꯟ ꯄꯥꯏꯔ ꯆꯪꯈ꯭ꯔꯦ ꯂꯧꯔꯦꯝꯕꯝ ꯁꯅꯥ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯤꯗ ꯆꯠꯂꯤ ꯅꯥꯒꯤꯅꯥ ꯍꯥꯏꯗꯣ ꯁꯤꯔꯣ ꯁꯤ ꯂꯥꯛꯄꯁꯦ ꯀꯔꯤ ꯐꯥꯎꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦꯒꯁꯨ ꯍꯪꯉꯤ ꯃꯥ ꯀꯣꯔꯤꯌꯟꯇꯥꯏꯟꯂꯣ ꯀꯥꯏ ꯇꯧꯒꯦ ꯃꯥ ꯀꯣꯔꯤꯌꯟꯇꯥꯏꯟ ꯁꯤ ꯑꯩꯈꯣꯏ ꯁꯤ ꯊꯪꯅꯩꯁꯤꯗ ꯁꯤꯗ ꯑꯦꯝ ꯑꯥꯏ ꯔꯨꯝ ꯄꯔꯦꯡꯗ ꯐꯦꯃꯤꯂꯤ ꯄꯣꯔꯛꯏꯔꯕ ꯑꯣ ꯍꯥꯏꯕꯅꯤ ꯊꯣꯛꯇ꯭ꯔꯕ ꯍꯥꯏꯗꯤ ꯀꯩ ꯁꯥꯔꯚꯤꯁ ꯇꯧꯔꯤꯅꯣ ꯅꯣꯏ ꯍꯦꯔꯣꯗꯣ ꯑꯩꯈꯣꯏ ꯁꯥꯏ ꯑꯥꯔꯃꯤꯗ ꯂꯩ ꯗꯗꯥꯒ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯔꯛꯑꯣ ꯍꯥꯏ ꯗꯗꯥ ꯄꯨꯟꯅ ꯑꯝꯇ ꯂꯦꯞꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯗꯗꯥ ꯃꯥ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯑꯦ ꯋꯥꯏ ꯁꯥꯟꯅꯔꯤ ꯀꯟꯅ ꯁꯤꯗ ꯑꯩ ꯊꯣꯏꯕꯩ ꯀꯃꯦꯟ ꯏꯇꯩꯃ ꯌꯥꯝ ꯆꯠꯄꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯦꯛ ꯁꯦꯡꯗꯦ ꯍꯌꯦꯡ ꯑꯗꯨꯗꯨꯗꯤ ꯀ꯭ꯋꯥꯇꯔꯗ ꯅꯠꯇ꯭ꯔꯣ ꯏꯇꯩꯃꯅ ꯂꯩꯗꯣ ꯃꯥꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯝ ꯑꯃ ꯏꯇꯩꯃꯗ ꯑꯊꯤꯕ ꯀꯃꯦꯟ ꯄꯤꯕꯤꯒꯅꯨ ꯆꯩ ꯆꯥꯅꯤ ꯑꯗꯨꯏ ꯃꯇꯨꯡꯒꯤ ꯀꯃꯦꯟ ꯌꯥꯎꯗꯤꯌꯦ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯎꯔꯛꯑꯦꯕ ꯁꯤꯗꯩꯗꯤ ꯀꯥꯏ ꯂꯩꯕꯅꯣ ꯈꯪꯗꯦ ꯆꯥꯛ ꯆꯥꯔꯕꯣ ꯏꯅꯝꯃ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯊꯣꯡꯗ꯭ꯔꯤ ꯅꯣꯏ ꯆꯦ ꯅꯣꯏꯅ ꯂꯩꯕ ꯔꯟꯗꯣ ꯌꯦꯡꯒꯦ ꯔꯦꯟꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯩꯁꯦ ꯑꯩꯈꯣꯏ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯀ꯭ꯋꯥꯇꯔꯅ ꯀꯩꯅꯣ ꯐꯦꯃꯤꯂꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯀ꯭ꯋꯥꯇꯔꯅ ꯇꯣꯉꯥꯟꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗ ꯏꯕꯥꯅꯤ ꯂꯦꯞꯃꯤꯟꯅꯔꯛꯑꯣ ꯑꯝꯇ ꯂꯦꯞꯁꯤꯁꯦ ꯀꯃꯥꯏꯅ ꯂꯦꯞꯄꯒ ꯀꯃꯥꯏ ꯑꯣꯟꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯌꯥꯝ ꯋꯥꯡꯉꯦ ꯑꯩꯉꯣꯟꯗꯩ ꯃꯥꯗꯣ ꯐꯤꯠ 3 ꯋꯥꯡꯉꯦꯕꯀꯣ ꯌꯥꯝ ꯋꯥꯡꯉꯦꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯦꯜꯂꯦꯕ ꯑꯩꯅ ꯀꯌꯥꯅꯣ ꯋꯥꯡꯕꯗꯣ 5ꯒ ꯀꯌꯥꯅꯣ ꯋꯥꯡꯕꯗꯣ 5 ꯋꯥꯡꯉꯝꯅꯦ ꯑꯩ ꯀꯩ ꯁꯥꯔꯚꯤꯁ ꯇꯧꯔꯤꯅꯣ ꯅꯣꯏ ꯍꯦꯔꯣꯗꯣ ꯑꯥꯔꯃꯤꯅꯦ ꯍꯥꯏꯐꯦꯠ ꯁꯥꯡꯅ ꯏꯈꯤꯕꯅꯤ ꯊꯣꯛꯇ꯭ꯔꯕ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯏꯅꯝꯃ ꯆꯥꯗ꯭ꯔꯤ ꯀꯩ ꯂꯝꯗꯅꯣ ꯂꯩꯗꯣ ꯗꯦꯜꯂꯤꯗꯅꯦ ꯌꯦꯡꯒꯦ ꯑꯗꯣ ꯍꯥꯏꯗꯣ ꯑꯝꯇ ꯌꯦꯡꯒꯦꯁꯦ ꯑꯝꯇ ꯌꯦꯡꯍꯟꯒꯦꯁꯦ ꯀꯅꯥꯅꯣ ꯗꯤꯜꯂꯤꯗꯔꯣ ꯌꯦꯡꯗꯣꯏꯁꯦ ꯅꯠꯇꯦ ꯏꯕꯥꯅꯤ ꯂꯦꯞꯄꯒ ꯑꯝꯇ ꯌꯦꯡꯒꯤ
ꯑꯁ ꯈꯪꯗ꯭ꯔꯦ ꯆꯟꯗꯦꯕ ꯃꯥ ꯌꯥꯎꯔꯗꯤ ꯑꯩ ꯌꯥꯝ ꯋꯥꯡꯃꯟꯗꯅ ꯑꯩꯗꯣ ꯌꯥꯝ ꯅꯦꯝꯊ꯭ꯔꯤꯛ ꯅꯦꯝꯖꯤꯜꯂꯦꯕ ꯌꯦꯡꯕꯗ ꯃꯦꯔꯦ लाइट लग गए लाइट लग गई है ꯑꯩꯁꯦ ꯄꯥꯂꯛꯀꯨꯝꯕ ꯈꯔꯗꯤ ꯂꯩꯅꯤꯡꯕꯅꯦ ꯉꯁꯤꯁꯦ ꯊꯣꯡ ꯂꯣꯜꯂꯝꯃꯅꯤꯀꯣ ꯊꯦꯡꯉꯦꯕ ꯂꯣꯟꯕꯁꯨ ꯌꯥꯏ ꯍꯥꯡꯕ ꯅꯠꯇꯦ ꯌꯦꯡꯉꯨꯁꯤꯔꯥ ꯈꯪꯗꯦ ꯆꯠꯂꯒ ꯍꯥꯏꯐꯦꯠ ꯍꯥ ꯄꯩꯁꯥ ꯄꯨꯔꯛꯑꯣ ꯄꯩꯁꯥ ꯄꯨꯔꯛꯇ꯭ꯔꯁꯨ ꯐꯣꯟ ꯌꯥꯎꯔꯤꯁꯤꯗꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯄꯤꯔꯣ ठीक है ꯅꯠꯇ꯭ꯔꯒꯗꯤ ꯅꯍꯤ ꯃꯤꯂꯦꯒꯥ क्या ꯅꯍꯤ लेंगे ꯃꯤꯂꯦꯒꯥ 58 ꯉꯁꯥꯏ ꯀꯥꯈꯠꯂꯝꯃꯕꯅꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯌꯦ 60 ꯑꯗꯣ ꯑꯩ ꯂꯥꯏꯐ ꯂꯣꯏꯁꯤꯜꯂꯒꯦ लोꯏꯁꯜꯂꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯂꯥꯏꯐ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯑꯩ ꯍꯌꯦꯡꯁꯨ ꯁꯨꯝ ꯀꯥꯟ ꯍꯥꯏꯗꯤ ꯑꯩ ꯋꯥꯛꯀꯤꯡ ꯊꯣꯛꯂꯛꯄꯩ ꯀꯥꯟꯁꯤꯗꯀꯣ ꯂꯥꯏꯐ ꯊꯥꯖꯔꯛꯀꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯕ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯑꯗꯨꯒ ꯃꯌꯥꯝ ꯅꯣꯛꯃꯤꯟꯅꯁꯦ ꯂꯥꯡꯃꯤꯟꯅꯁꯦ ꯑꯗꯨꯒ ꯍꯥ 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 ꯅꯣꯛꯃꯤꯟꯅꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝꯗꯒꯤ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯀꯥꯏꯅꯅꯐꯝ ꯀꯩꯅꯣ ꯑꯩ ꯍꯧꯖꯤꯛ ꯀꯥꯏꯅꯐꯝ ꯍꯥꯏꯔꯣ ꯁꯣꯏꯈꯤꯕꯅꯦ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯆꯦ ꯑꯩꯈꯣꯏꯅ ꯀꯃꯦꯟ ꯊꯥꯕꯗ ꯆꯦꯅ ꯄꯥꯔꯛꯄꯗꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏ ꯑꯦ ꯀꯃꯦꯟ ꯑꯗꯨꯝ ꯄꯥꯏꯌꯦ ꯑꯩ ꯀꯃꯦꯟ ꯑꯅꯝꯕꯅ ꯂꯣꯏꯅꯃꯛ ꯄꯥꯗꯕ ꯑꯝꯇ ꯇꯧꯗꯦ ꯀꯃꯦꯟ ꯄꯛꯇꯕꯤ ꯍꯥꯏꯁꯦ ꯀꯟꯆꯟ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯀꯥꯟꯆꯟ ꯂꯧꯀ꯭ꯔꯥꯛꯄ ꯄꯛꯇꯕꯤ ꯌꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯄꯛꯇꯤ ꯄꯛꯏꯀꯣ ꯐꯨꯔꯤꯠ ꯅꯨꯡꯂꯤꯠ ꯌꯥꯝ ꯌꯥꯎꯔꯤ ꯈꯔꯗꯤ ꯇꯧꯔꯛꯀꯅꯤ ꯌꯥꯝ ꯃꯦꯁꯦꯖꯁꯦ ꯃꯁꯥꯅ ꯊꯥꯔꯛꯑꯒ ꯀꯩꯅꯣ ꯇꯧꯖꯔꯤꯁꯤꯗꯤ ꯇꯧꯕꯤꯌꯨ ꯍꯣꯠꯅꯕꯤꯌꯨ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯪꯉꯒꯦ ꯏꯃꯨꯡꯗ ꯑꯣꯀꯦ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯇꯦꯛ ꯀꯦꯌꯔ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯑꯩ ꯂꯥꯏꯐ ꯌꯦꯡꯕꯤꯕ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯕꯦꯔꯤ ꯃꯆ ꯂꯥꯏꯐ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯅꯨꯡꯇꯤꯒꯤ ꯌꯦꯡꯕꯤꯌꯣ ꯀꯃꯦꯟ ꯄꯤꯕꯤꯌꯣ ꯍꯥꯏꯅꯤꯡꯕ ꯑꯩꯈꯣꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯁꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯀꯤꯡꯁꯟ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ